Good morning, ma'am. Ngasi 2024 gi last day ni. Last day adi ngasi 31st kenoni December ni ma'am. Numitche mangi ngasi jo. Ando views di yamna phajai ai tare. Ado yu matha thokna tauna mathata kakhalai bani laigi lai nung hek na baina the lai si pan palam de. Ta khagela oni hungak pali sita lore mathakta handak ti lai ga shat khidre. The morning se ngasi samna fresh oya tare. Bye bye numit ni ngasi mayam je party sarti ngasi bandra chana ba kai tauba picnic jamna loina kan tawna rangmuni to khoi di jumdo ina tawrani ngasi picnic sikni ke kuno program leite mayam gi jenam si jengo fere laun le si jenam si jenam je chara do juna jamna mong cha ki deba mi mayim da tare tana le ramaga khui ba chara ne ba idi hingaro dan khulurami hingbu hingi fere launa leire sida si jenam si jo sum phagala e sonda leire sa maroi se do main maru di myam thada gi banaba maru sing da hura a ni phajarak toise hujikte sum mapan saba matamnina kya phajadri sa maroi si jo do su side chi ga gi nusi dak si jo ina side ma taun thamedi cha da bani ne sum chaning bazaro jo marak tane khoi pai husband di sum chai marak tama kano gi tawraga babu kari gas kari oraga ne aduna side sum thambani sida leire de sida cartoon macha ma lei sine ne khoi gi bharati adu gi ni moje kari hai doino kari phadikom hai doino hangde chingi phadikom hai doire hangde aduni khoi normal phadikom do nate mathakta gi makhada mukum maji ai kusang je phajabana lore handakte kya wajan sat khama jeng ngang na som sat chima sadra ya wajan sat le lei kusang je do sanare de handak me oi de sanare je sat pa kya sa leite lo jana sat lei khra he khige amai hangam thara mafam do si jenam moina thajalle du tilo ju marakta thajalimi jiti alu irombaga ne tilo mana hapna ne hawu matam ne ba aina hangam maru khara hunjan gi ba hangam di migi di vita sari aina maru lau jare si jenam je khangde kainim tami oirak toiba si thari thajalle jeng ai hangam he jeng mina hita hangam sari ai dina jeng di hujikta maru palana maru lau jare ba mina hujita nau na haidi hangam phajana matam phana chaba matam ne ba ayina maru lau jare aduna hujikna ina mina chana matam jigana bazar de leina chare maru ji lau jare ni hapta matung do dine maru lau yara ne ba maru lira ne ba sini egi hangam gi hamje asi hangam je phuktok khraga ne swai ji jenam thajan doini atoppa kayim thana kanadre jenam moina tharage swai jiga hangam maru siga khamai simbe mani huksinam selimi ang ken mi palak te ba ai jong sanare si jeng marak si gale pom si lot na shat na le me ba ai jeng ujeng salude amani ka shat lam mi swai jida do ai sunda gi ne ai gi thermocol gi box macha ni de thaba jenam si ju si han ba len doi ni si len ri tha gi badagi de so man thangna ba box si di si len na chaman na mi oi ngam dre masam mana ga jawdre si sunda top ki si ju kya mong cha de si ju si lokhat laga ne thermocol gi kano doin tharani thana lore hoji breakfast ki tek tawre ngasi di ba sune office chalo yaina hai ba office pudi off nate natra ju si office chalo roi hai do ai tan hauna bagi tan tak na lore ichanupi ne help to biri tan hauri meam ngarang se aina sareng thong bane si thamam me ba sareng thong je ngaren cha ge aina ado nu sa je tho adi ngaren je chap cha doi ba ngasi di jin ga trat laure sareng ngaren ji ga trat law ba ji ga chara de di ngasi pura chin chan na ngasi kai oi ba khangri meam na sareng ji di ngaren ji di phajana phamme ado morok sarap to na thonga bane ba du baba je hoji morok asaba su cha bangam dre ba du ngasi khra de chai ba di chara ni aduna di morok sare hai ni ne sa hawai khra tingye ba si hawai ji khra thonga ni mosuri hawai ni si khra mahi lang lap to na thonga ni de si ngaren ji ga tawna irolani aluga uri hawai ga tawna ma irolani ba si tawna ni meam khang ado tan ji hauna loi do hu pung mapan makhai tare tara tarak tore si hangam ni khajadra si kamthong ne cha darin kena ka taw
ꯃꯣꯟꯖꯥꯎꯕꯤꯒꯅꯦ ꯍꯥꯞꯄꯒꯅꯦ ꯐꯖꯅ ꯀꯥꯡꯁꯣꯏ ꯐꯖꯅ ꯆꯥꯗꯣꯔꯕꯅꯤ ꯁꯤ ꯍꯪꯒꯥꯝꯁꯦ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣ ꯆꯥꯍꯧꯅꯤ ꯀꯔꯤꯅꯣ ꯆꯒꯦꯝꯄꯣꯝꯕ ꯑꯃꯁꯨ ꯆꯥꯍꯧꯔꯅꯤ ꯈꯥꯃꯦꯟꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯈꯥꯃꯦꯟ ꯑꯁꯤꯒꯤ ꯃꯣꯔꯣꯛ ꯂꯥꯎꯕ ꯈꯥꯃꯦꯟꯁꯦ ꯕꯖꯥꯔ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯕ ꯃꯇꯝꯅꯤꯁꯦ ꯑꯩꯗꯤ ꯑꯁꯤ ꯈꯥꯃꯦꯟꯁꯦ ꯕꯖꯥꯔ ꯆꯥꯕ ꯌꯥꯝꯅ ꯍꯩꯅꯩ ꯑꯁꯤ ꯚꯠꯇ ꯆꯥꯕꯁꯨꯅꯦ ꯂꯩꯒꯟ ꯚꯠꯇ ꯆꯥꯕꯁꯨ ꯌꯥꯝꯅ ꯍꯥꯎꯔꯤ ꯁꯤ ꯖꯅꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯖꯅꯝꯁꯦ ꯁꯤ ꯊꯥꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯆꯥꯎꯗ ꯄꯨꯔꯛꯄꯅꯤ ꯁꯤ ꯆꯔꯥꯁꯦ ꯊꯥꯗꯣꯏꯅꯤ ꯁꯤꯁꯨ ꯀꯛꯇꯣꯏꯅꯤ ꯍꯩꯖꯥꯡ ꯀꯩꯅꯣ ꯂꯣꯏꯔꯒ ꯆꯥꯛ ꯂꯣꯏꯔꯛꯑꯒ ꯁꯤ ꯍꯪꯒꯥꯝꯁꯤꯁꯨ ꯀꯛꯅ ꯂꯣꯏꯔꯦ ꯁꯤ ꯊꯥꯔꯒꯇ ꯉꯥꯏꯔꯦ ꯁꯤ ꯊꯥꯔꯃꯣꯀꯣꯜ ꯕꯣꯛꯁ ꯃꯆꯥ ꯑꯃꯈꯛꯅꯦ ꯂꯩꯔꯒ ꯑꯗꯨꯒ ꯑꯣꯏꯅ ꯊꯥꯔꯅꯤ ꯇꯣꯞꯇꯒ ꯊꯥꯔꯒ ꯇꯣꯞꯇ ꯊꯥꯕꯁꯦ ꯃꯑꯣꯡ ꯆꯥꯎꯕ ꯌꯥꯗꯦ ꯑꯃꯨꯛ ꯑꯅꯤꯔꯛꯅꯦ ꯀꯛꯅ ꯆꯥꯈ꯭ꯔꯒꯅꯦ ꯃꯊꯪ ꯇꯥꯕꯗꯅꯦ ꯍꯦꯛꯇ ꯄꯥꯝꯕꯤꯗꯣ ꯃꯑꯣꯡ ꯆꯥꯗꯦꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ ꯇꯣ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥ ꯑꯣꯏꯔꯦ ꯁꯟꯗꯥꯒꯤ ꯙꯨꯞ ꯅꯨꯡ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯦ ꯆꯥꯛꯍꯧꯒꯤꯅꯦ ꯀꯩꯅꯣꯅꯦꯕ ꯆꯦꯡꯀꯨꯞꯅꯦꯕ ꯑꯗꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯇꯃꯥꯏꯇꯟ ꯑꯣꯏꯅ ꯍꯧꯔꯅꯤ ꯇꯃꯥꯏꯇꯟ ꯑꯣꯏꯅ ꯍꯧꯔꯒ ꯆꯥꯒ ꯑꯣꯏꯅꯅꯦ ꯑꯗꯨ ꯑꯣꯏꯅ ꯊꯛꯑꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯥ ꯅꯨꯡ ꯊꯛꯄ ꯂꯣꯏꯔꯒ ꯎꯅꯔꯁꯤ ꯇꯟ ꯍꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯨ ꯃꯤꯁꯨ ꯀꯣꯏꯔꯛꯏꯕ ꯑꯗꯨꯅꯅꯦ ꯑꯩ ꯈꯤꯇꯪ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯅꯔꯁꯤ ꯑꯍꯤꯡꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯗꯤ ꯃꯄꯥ ꯃꯆꯥꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯊꯥꯔꯤꯑꯕ ꯀꯩꯅꯣꯗ ꯑꯗꯣ ꯚꯣꯂ꯭ꯌꯨꯝꯁꯦ ꯃ꯭ꯌꯨꯠ ꯇꯧꯁꯜꯂꯦ ꯑꯩꯅ ꯚꯣꯏꯁ ꯑꯣꯚꯔ ꯑꯣꯏꯅ ꯍꯥꯞꯆꯔꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ 12 ꯐꯥꯎ ꯂꯩꯗꯣꯏꯅꯤ 12ꯒꯤ ꯍꯣꯔꯦꯟ ꯕꯣꯝꯕꯨꯂꯥ ꯊꯥꯕꯒ ꯌꯦꯡꯗꯣꯏꯅꯤ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯥꯔ ꯋꯦꯜꯀꯝ ꯇꯧꯕꯒꯤ 2025 ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯣꯔꯦꯟ ꯕꯣꯝꯕꯨꯂꯥ ꯊꯥꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ A few moments later. ꯍꯧꯖꯤꯛꯁꯦ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 40 ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯝꯅ ꯂꯣꯏꯔꯅꯤ ꯕꯥꯖꯤ ꯊꯥꯅꯔꯛꯑꯅꯦꯕ ꯑꯗꯣ ꯆꯥꯛ ꯅꯨꯡ ꯇꯣꯛꯑꯦ ꯑꯗꯣ ꯑꯩ ꯃꯊꯛꯇ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯕꯥꯖꯤ ꯊꯥꯅꯕꯗꯣ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯀꯥꯈꯠꯂꯛꯏꯅꯤ ꯑꯗꯣ ꯂꯥꯏꯟꯗꯅ ꯍꯧꯖꯤꯛꯇꯅꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯥꯔꯖꯦꯅꯦ ꯕꯤꯅꯣꯗꯅꯦ ꯋꯥꯌꯔꯁꯤꯅꯦ ꯑꯗꯩ ꯄ꯭ꯔꯤꯟꯁꯅꯦ ꯑꯩꯅ ꯂꯩꯔꯝꯕꯅꯦꯕ ꯉꯥꯛꯇꯪꯒ ꯀꯣꯜ ꯗꯤꯁꯀꯅꯦꯛ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯍꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯣꯜꯗ ꯁꯨꯝ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯌꯥꯔꯔꯣꯏꯅ ꯃꯌꯥꯝ ꯁꯤꯁꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯧꯔꯤ ꯃꯌꯥꯝ 2024ꯁꯦ ꯆꯠꯈꯤꯗꯧꯔꯦ ꯑꯗꯣ 25 ꯂꯥꯛꯇꯧꯔꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ 2024ꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯩ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ 2024ꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ 2025 ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯏꯁꯥꯃꯛꯁꯨ 2024ꯁꯦ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯇꯐ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯆꯍꯤ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ 2025ꯁꯤꯗ ꯑꯐꯕ ꯑꯣꯏꯖꯔꯒꯦ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯑꯐꯕ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯍꯟꯕꯤꯕ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯗꯣ ꯑꯣꯏꯖꯔꯒꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ 12 ꯇꯥꯔꯅꯤ ꯑꯗꯨꯒ ꯕꯥꯖꯤ ꯊꯥꯕꯗꯨꯁꯨꯅꯦ ꯌꯦꯡꯉꯁꯤ ꯁꯤꯁꯦ ꯃꯌꯥꯝ ꯂꯤꯛꯂꯥ ꯃꯔꯛꯁꯦ ꯐꯝꯃꯤꯃꯤꯅꯦ ꯑꯩ ꯕꯥꯏ ꯂꯣꯛ ꯈꯨꯔꯅ ꯐꯝꯃꯤꯃꯤ ꯌꯦꯡꯉꯣ ꯑꯃꯝꯕꯁꯤꯗ ꯎꯁꯨ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯂꯣꯏꯔꯦ ꯕꯣꯝꯕꯨꯂꯥꯅ ꯂꯣꯏꯔꯦ ꯃꯊꯤ ꯂꯣꯏꯔꯦ ꯄꯨꯊ꯭ꯔꯥꯛ ꯂꯣꯏꯔꯦꯍꯦ ꯇꯧꯔꯤꯁꯦ ꯅ꯭ꯌꯨ ꯏꯌꯥꯔ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯋꯦꯜꯀꯝ 2025 ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯝꯕꯅꯤ ꯑꯍꯤꯡꯁꯤꯗ ꯃꯔꯥꯊꯤ ꯑꯉꯥꯡꯁꯤꯡ ꯀꯥꯈꯠꯂꯛꯏ ꯃꯣꯏꯁꯨ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯃꯣꯏꯁꯨ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯨ ꯅꯣꯟ ꯁ꯭ꯇꯣꯞ ꯄꯨꯔꯥ ꯑꯃꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯨꯡ ꯑꯃꯔꯣꯝꯅꯦꯕ ꯅꯣꯟ ꯁ꯭ꯇꯣꯞ ꯁꯨꯃꯥꯏꯅ ꯊꯥꯅ ꯊꯝꯃꯤꯁꯦ ꯀꯌꯥ ꯐꯖꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯩ ꯍꯧꯖꯤꯛꯁꯦ 12 ꯃꯈꯥꯏ ꯍꯦꯜꯂꯛꯑꯦ ꯃꯌꯥꯝ ꯄꯨꯡ 1 ꯍꯦꯜꯂꯦꯕ ꯑꯩꯅ ꯃꯊꯛꯁꯤꯗ ꯐꯝꯃꯤꯁꯦ ꯏꯪꯁꯨ ꯏꯪꯉꯦ
ꯂꯤꯛꯂꯥꯅꯁꯨ ꯂꯣꯏꯔꯦ ꯅꯥꯇꯣꯟꯁꯦ ꯄꯨꯔꯥ ꯐꯨꯟꯒꯠꯂꯛꯑꯦꯕ ꯑꯗꯣ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯔꯅ 2025ꯁꯦ ꯋꯦꯜꯀꯝ ꯇꯧꯔꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟꯠꯁ ꯇꯧꯕꯤꯔꯝꯃꯨ ꯐꯖꯕ ꯑꯅꯧꯕ ꯑꯣꯏꯕꯤꯕ ꯇꯥꯔꯗꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀꯧꯅꯔꯁꯤ ꯇꯥꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯃꯨꯛꯀ ꯍꯟꯅ